ꯑꯍꯥꯟꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯛꯄꯅ ꯊꯥꯒꯠꯂꯛꯄ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯀ꯭ꯋꯥꯛ ꯃꯌꯥꯝꯗꯨ ꯏꯪ 2022ꯒꯤ ꯑꯣꯏꯔꯝꯃꯦ, ꯍꯧꯖꯤꯛ ꯏꯪ 2023 ꯂꯣꯏꯗꯧꯔꯦ꯫ ꯀꯔꯤ ꯐꯤꯚꯝ ꯑꯣꯏꯔꯝꯒꯅꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ꯫ ꯏꯪ 2023ꯗꯒꯤꯅ 23 ꯁ꯭ꯋꯥꯏꯗ ꯇ꯭ꯔꯦꯟꯅ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯣꯏꯔꯛꯀꯗꯧꯕ ꯐꯤꯚꯝꯗꯨ ꯈꯜꯂꯨꯕꯗ ꯁꯣꯔ ꯐꯨꯜꯂꯤ꯫ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯗ꯭ꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ 5ꯈꯛꯁꯤꯗ ꯀꯣꯏꯅ ꯆꯠꯂꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯀꯣꯏꯔꯦ ꯈꯟꯕ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯀ꯭ꯋꯥꯛꯇ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯦꯝꯖꯕ ꯏꯆꯜ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯃꯨꯠꯃꯤꯟꯅꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯑꯇꯣꯞꯄ ꯑꯞꯗꯦꯠ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯛꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯑꯥꯔꯃꯤ ꯑꯦꯚꯤꯌꯦꯁꯟꯅ ꯏꯌꯔꯂꯤꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯌꯦꯠ ꯊꯪꯕ ꯀꯤꯗꯅꯤꯗ ꯒ꯭ꯔꯦꯗ 5 ꯌꯧꯅ ꯁꯣꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯛꯈꯤꯕꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ IJR ꯁꯥꯎꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯑꯦꯚꯤꯌꯦꯁꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯍꯦꯕ꯭ꯔꯣꯟ ꯕꯦꯡꯗꯒꯤ ꯏꯌꯔꯂꯤꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯌꯦꯡꯕ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯄ꯭ꯔꯤꯄꯥꯛꯀꯤ 43 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯇꯔꯤꯝ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟꯅ ꯌꯦꯠꯄ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯧꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛꯀꯤ 43 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯍꯧꯂꯨꯞ ꯑꯁꯤꯒꯤ ꯏꯟꯇꯔꯤꯝ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯑꯍꯩꯕ ꯉꯥꯉꯣꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯏꯟꯗꯤꯌꯥꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯅꯝꯍꯥꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯀꯪꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯍꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯅꯤꯡꯇꯝꯕ, ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯟꯊꯦꯡ ꯆꯠꯊꯔꯤꯕ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛꯀꯤ 43 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯂꯥꯛꯄꯁꯤꯗ ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯂꯩꯖꯔꯝꯕ ꯃꯅꯤꯡꯇꯝꯕ ꯀꯪꯂꯩꯄꯥꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯟꯊꯦꯡꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯄꯥꯛꯅ ꯌꯥꯑꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯑꯋꯥ ꯆꯩꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞꯁꯤꯡ, ꯌꯥꯑꯣꯟꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯞꯁꯤꯡ, ꯋꯦꯁ꯭ꯌꯥ ꯂꯝꯗꯝꯗ ꯌꯥꯑꯣꯜ ꯏꯍꯧ ꯇꯧꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯌꯥꯑꯣꯟꯂꯨꯞꯁꯤꯡ ꯑꯃꯗꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯇꯝ ꯌꯥꯑꯣꯜꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯏꯁꯨ ꯀꯌꯥꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ, ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯍꯜꯂꯤꯕ, ꯄꯥꯎꯆꯦꯁꯤꯡꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯠ ꯑꯦꯟড ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯄꯥꯔꯇꯤꯒꯤ 43 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤꯒꯤ ꯈꯣꯡꯆꯠꯇ ꯅꯦꯁꯅꯦꯜ ꯇ꯭ꯔꯦꯖꯦꯗꯤ ꯑꯅꯤ ꯃꯥꯌꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯏ ꯃꯄꯨ ꯏꯟꯗꯤꯌꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯇ꯭ꯔꯦꯖꯦꯗꯤ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯇ꯭ꯔꯦꯖꯦꯗꯤ ꯑꯁꯤꯅ ꯏꯝꯄꯥꯌꯔ ꯑꯃꯗꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯕ꯭ꯔꯤꯇꯤꯁ ꯏꯝꯄꯥꯌꯔꯒꯤ ꯑꯆꯧꯕ ꯁꯥꯐꯨꯗ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯅ ꯑꯆꯧꯕ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯟ ꯏꯝꯄꯥꯌꯔꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯔꯨꯔꯒ ꯑꯔꯣꯏꯕꯗ ꯑꯆꯧꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤꯕ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯑꯅꯤꯁꯨꯕ ꯕ꯭ꯔꯤꯇꯤꯁ ꯏꯝꯄꯥꯌꯔ ꯍꯟꯗꯣꯛꯈꯤꯗꯨꯅ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯇꯝꯕ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯗꯣꯃꯤꯅꯦꯟꯅ ꯀꯪꯂꯩꯆꯥꯁꯤꯡꯕꯨ ꯃꯋꯥ ꯂꯧꯗꯅ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯗꯨꯅ ꯑꯅꯧꯕ ꯏꯟꯗꯤꯌꯥꯗ ꯅꯝꯗꯨꯅ ꯇꯤꯟꯁꯤꯟꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯅꯝꯗꯨꯅ ꯃꯨꯟꯈ꯭ꯔꯕ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯇꯝꯕꯁꯤꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯂꯤꯕ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯑꯁꯤꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯂꯛꯇ꯭ꯔꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯄ ꯆꯤꯟ ꯀꯨꯀꯤ-ꯖꯧ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯇꯤꯛ ꯃꯥꯡꯉꯝ ꯄꯨꯝꯅꯃꯛ ꯄꯤꯁꯤꯟꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯇꯧꯍꯟꯗꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯑꯇꯝꯅꯅ ꯂꯥꯟꯗꯥꯍꯟꯗꯨꯅ ꯉꯁꯤꯃꯛ ꯀꯪꯂꯩꯄꯥꯛꯀꯤ ꯂꯥꯜ ꯑꯃ ꯇꯧꯍꯟꯅꯅꯕ ꯁꯤꯜꯂꯤꯕ ꯀꯪꯂꯩ ꯄꯨꯋꯥꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯝꯕ ꯇꯥꯡꯀꯛ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ, ꯁꯛꯂꯣꯟ ꯈꯦꯠꯅꯔꯕꯁꯨ ꯊꯧꯗꯣꯛ ꯑꯍꯨꯝꯃꯛꯀꯤ ꯃꯅꯨꯡꯒꯤ ꯏꯪꯒꯤꯠꯇꯤ ꯑꯃꯠꯇꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯝꯄꯥꯌꯔ ꯑꯃꯁꯨꯡ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕ, ꯏꯁꯥꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯗꯣꯛꯄ, ꯂꯨꯆꯤꯡꯕꯁꯤꯡ ꯁꯒꯥꯏꯊꯛꯇ ꯀꯥꯗꯨꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏꯗ ꯄꯨꯟꯁꯤ ꯄꯤꯈꯝꯅꯟꯈꯤꯕꯅꯤ꯫
ꯑꯅꯤꯁꯨꯕꯅ ꯅꯝꯊꯥꯛꯀꯤ ꯂꯥꯡꯗ ꯏꯁꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯔꯦꯞ ꯌꯧꯍꯟꯗꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯦꯞꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯏꯊꯤꯜꯕꯨ ꯄꯥꯝꯖꯕ ꯁꯛꯂꯣꯟꯕꯨ ꯅꯥꯊꯩꯍꯟꯗꯨꯅ ꯀꯪꯂꯩꯆꯥꯁꯤꯡꯕꯨ ꯇꯥꯡꯖꯕꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯍꯟꯊꯍꯟꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯍꯨꯝꯁꯨꯕꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯂꯣꯏꯂꯝ ꯃꯈꯥ ꯁꯪꯊꯅꯅꯕ ꯑꯃꯗꯤ ꯃꯔꯥ ꯆꯠꯁꯤꯟꯍꯟꯅꯅꯕ ꯊꯧꯁꯤꯜꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯪꯂꯩꯄꯥꯛꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯌꯥꯝꯅ ꯅꯩꯅꯈ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯀꯨꯝꯁꯤꯡ ꯏꯪ 1993ꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯟꯚꯦꯟꯁꯟ ꯑꯃꯗ ꯃꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ 1949 ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯅ ꯁꯤꯔꯣꯜꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯅꯧꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯏꯂꯦꯛꯁꯟ 1948 ꯑꯁꯤꯕꯨ ꯐꯥꯒꯤ ꯇꯥꯍꯟꯈꯤꯕ ꯃꯁꯥ ꯃꯊꯟꯇꯅ ꯂꯩꯉꯥꯛꯆꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨ ꯀꯤꯍꯟꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯪꯗꯨꯅ ꯅꯝꯐꯨꯗ ꯍꯟꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯀꯦꯟ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯑꯌꯥꯕ ꯐꯪꯈꯤꯕꯅꯤ꯫ ꯅꯝꯐꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯌꯥꯁꯦꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯪꯂꯩꯄꯥꯛ ꯑꯦꯁꯦꯝꯕ꯭ꯂꯤꯅꯁꯨ ꯔꯦꯇꯤꯐꯥꯏ ꯑꯌꯥꯕ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ UNGA ꯗꯤꯁꯦꯝꯕꯔ 13 ꯏꯪ 1863ꯗ ꯑꯦꯗꯣꯞ ꯇꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 3314ꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯅ ꯑꯇꯣꯞꯄ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯑꯥꯔꯝ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ UN ꯆꯥꯔꯇꯔꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯇꯦꯝꯁꯤꯡꯅꯅ ꯇꯧꯕ ꯊꯕꯛꯁꯨ ꯑꯦꯒ꯭ꯔꯦꯁꯟ ꯀꯧꯏ꯫ ꯑꯗꯨꯅ ꯁꯦꯞꯇꯦꯝꯕꯔ 19, 1949ꯗ ꯀꯪꯂꯩꯄꯥꯛꯀꯤ ꯂꯝ ꯁꯤꯔꯣꯡꯒꯤ ꯔꯦꯗꯂꯦꯟꯗ ꯀꯪꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯪꯒꯣꯏ ꯆꯟꯗꯨꯅ ꯊꯝꯂꯒ ꯃꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯅꯤ ꯍꯥꯏꯔꯤꯕ ꯈꯨꯌꯦꯛ ꯄꯤꯍꯟꯈꯤꯕ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥꯅ ꯀꯪꯂꯩꯄꯥꯛꯇ ꯆꯠꯊꯈꯤꯕ ꯑꯦꯒ꯭ꯔꯦꯁꯟ꯫ NSCA ꯗꯤ ꯁꯦꯛꯁꯟ 9 ꯀ꯭ꯂꯣꯖ Bꯅ ꯀꯪꯂꯩꯄꯥꯛ ꯃꯍꯥꯔꯥꯖ ꯑꯁꯤ ꯁꯨꯞꯅꯒꯤ ꯀꯪꯂꯩ ꯂꯩꯉꯥꯛꯀꯤ ꯃꯃꯤꯡꯗꯒꯤ ꯃꯀꯣꯛ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯍꯦꯗꯅꯤ꯫ ꯁꯦꯛꯁꯟ 8 ꯀ꯭ꯂꯣꯖ Aꯅ ꯃꯍꯥꯔꯥꯖꯇ ꯄꯤꯔꯤꯕ ꯄꯥꯋꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯪꯂꯩꯄꯥꯛꯀꯤ ꯂꯦꯖꯤꯇꯤꯃꯦꯠ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯔꯥꯖ ꯃꯇꯣꯝꯇꯅ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗꯦ꯫ ꯁꯦꯛꯁꯟ 10 ꯀ꯭ꯂꯣꯖ Aꯅ ꯀꯪꯂꯩꯄꯥꯛ ꯂꯩꯉꯥꯛꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯥꯋꯔ ꯄꯨꯝꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯂꯩꯕ ꯑꯃꯁꯨꯡ ꯑꯦꯛ ꯑꯁꯤꯃꯛꯀꯤ ꯁꯦꯛꯁꯟ 18 ꯁꯨꯕꯅ ꯀꯪꯂꯩꯄꯥꯛ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯪꯂꯩꯄꯥꯛ ꯂꯦꯖꯤꯁꯂꯦꯆꯔꯗ ꯄꯨꯊꯣꯛꯇꯨꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯦꯖꯤꯁꯂꯦꯆꯔꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯑꯦꯗꯚꯥꯏꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯑꯣꯜ ꯑꯁꯤꯅ ꯍꯥꯏ ꯇꯥꯡꯈꯨꯜꯂꯣꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ, ꯀꯕꯨꯏ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯈꯨꯜ ꯌꯨꯅꯤꯌꯟꯁ, ꯃꯤꯖꯣ ꯌꯨꯅꯤꯌꯟꯁ, ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯁꯚꯥ, ꯃꯅꯤꯄꯨꯔ ꯀ꯭ꯔꯤꯁꯛ ꯁꯚꯥ, ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯀꯨꯝꯁꯤꯡ ꯏꯪ 1998ꯒꯤ ꯅꯕꯦꯝꯕꯔꯗ ꯏꯝꯐꯥꯜꯒꯤ MDU ꯍꯣꯜꯗ ꯄꯥꯡꯊꯣꯛꯇꯨꯅ ꯀꯪꯂꯩꯄꯥꯛꯀꯤ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ꯑꯃ ꯁꯦꯝꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ ꯑꯁꯤ ꯁꯦꯝꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯀꯪꯂꯩꯄꯥꯛꯇ ꯃꯄꯨꯡ ꯐꯥꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯒꯚꯔꯟꯃꯦꯟꯠ ꯂꯩꯍꯟꯅꯕ ꯑꯃꯁꯨꯡ ꯀꯪꯂꯩꯄꯥꯛꯀꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1999ꯗ ꯑꯍꯥꯟꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯗ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯃꯄꯨꯡ ꯐꯥꯕ ꯃꯦꯖꯣꯔꯤꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯆꯤꯡꯒꯤ MLAꯁꯤꯡ ꯄꯨꯜꯂꯒ ꯄ꯭ꯔꯖꯥ ꯁꯥꯟꯇꯤ ꯁꯚꯥ ꯁꯦꯝꯂꯒ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯈꯤ꯫ ꯀꯪꯂꯩꯄꯥꯛꯄꯨ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤꯃꯛꯇ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯁꯥꯟꯇꯤ ꯁꯚꯥꯅ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯤꯔꯤꯕꯥꯝꯒꯤ JT ꯔꯣꯗ ꯃꯩꯇꯩꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯇꯤ ꯏꯁꯇꯦꯠꯇ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯈꯨꯜ ꯀꯌꯥꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯟꯗꯛ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅ चथक चीन तौरीबा जेटी रोड है खंगनरीबा लंबी असी कुकीसिंगना अथिंग पीबदगी चथक चीन तौब यादना लेरी हैना पाउसी असिना खुंजा कयागा वरी सानबा मतमना फोंदोरखली खुंजासिना फोंदोरपगी मतुंग इनदी जिरिबम डिस्ट्रिक्ट हेडक्वार्टर दगी किलोमीटर 30 चलगा लमताई खुनौ लैकोइपुंग नारायणपुर हरिनगर अमदी बोरोबेक्रान सिंगवा जिरिबम डिस्ट्रिक्ट हेडक्वार्टर खुलसिंग असिगा समनबा मरुओइबा अमता ngairaba लंबीदी जेटी रोड असिना ओइरी अदुबु लंबी परिंग असिदा खुंदारेब कुकी क्यागी नुपी सिंग अमदी नुपा क्या थोलक्तुना मैतै सिंग फाउदो फाउजिन तौबगी अथिंगबा यामना कन सथरखले मदुना मैतै खुलसिंग असिना जिरिबम डिस्ट्रिक्ट हेडक्वार्टर दा थोलक्तुना पोचै लेबमदी अना लेंगी लमदा यामना चाउन अवाबा मायोगनरे लंबी थिंगबगी थबा असि
ꯃꯣꯗꯣꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯡꯕꯣꯡꯗ ꯂꯩꯔꯤꯕ ꯇꯤ ꯏꯁꯇꯦꯠ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯇꯤ ꯏꯁꯇꯦꯠꯀꯤ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯌꯨꯝ 30 ꯔꯣꯝ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯂꯕꯁꯨ ꯅꯤꯌꯝ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯖꯤꯔꯤꯕꯝꯒꯤ ꯃꯣꯡꯕꯣꯡꯗ ꯂꯩꯔꯤꯕ ꯇꯤ ꯏꯁꯇꯦꯠ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 1942ꯗꯒꯤꯅ 42ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯜ ꯊꯥꯗꯗꯨꯅ ꯁꯦꯝꯒꯠꯈꯤꯕꯅꯤ꯫ ꯄꯨꯟꯅ ꯂꯝ ꯍꯦꯛꯇꯔ 1,000 ꯔꯣꯝ ꯄꯥꯛ ꯆꯥꯎꯕ ꯇꯤ ꯏꯁꯇꯦꯠ ꯑꯁꯤ ꯆꯥ ꯄꯥꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯗꯨꯅ ꯑꯃꯗꯤ ꯆꯥ ꯃꯅꯥ ꯀꯪꯍꯟꯅꯅꯕ ꯂꯣꯏꯅꯅ ꯆꯞꯈꯥꯏꯅꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯊꯥꯗꯗꯨꯅ ꯃꯦꯆꯤꯟꯁꯤꯡ ꯊꯝꯗꯨꯅ ꯆꯥꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯏꯟꯀꯝ ꯂꯥꯛꯄ ꯍꯧꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯤ ꯏꯁꯇꯦꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯔꯟ ꯇꯧꯅꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯕꯗꯒꯤ ꯇꯤ ꯏꯁꯇꯦꯠ ꯑꯁꯤ ꯑꯁꯤꯕꯒꯨꯝ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯆꯪꯅ ꯂꯩꯔꯨꯕ ꯃꯦꯆꯤꯟ ꯀꯌꯥ ꯀꯥꯡꯈꯊꯥꯡ ꯑꯣꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯕꯗꯒꯤ ꯇꯤ ꯏꯁꯇꯦꯠꯀꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯗꯨꯅ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯔꯤꯌꯥꯅꯥꯗ ꯕꯤꯖꯦꯄꯤꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯑꯦꯟꯁꯤꯅ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯇꯥꯡꯀꯛ 3 ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯇꯥꯡꯀꯛ ꯑꯃꯈꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯍꯔꯤꯌꯥꯅꯥꯒꯤ ꯁꯤꯠ ꯃꯧꯗ꯭ꯔꯥ ꯂꯩꯕ ꯃꯤꯈꯜꯒꯤ ꯚꯣꯠ ꯃꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯊꯤꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯑꯦꯟꯁꯤ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯄꯨꯟꯕꯅ ꯁꯤꯠ 94ꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯄꯤꯗꯤꯄꯤꯅ ꯁꯤꯠ 3, ꯑꯇꯩ ꯑꯇꯩꯅ 7ꯗ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯤꯠ 18ꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯍꯔꯤꯌꯥꯅꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤक ꯐꯥꯎꯕꯗ ꯕꯤꯖꯦꯄꯤꯅ ꯁꯤꯠ 50ꯗ, ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯤꯠ 35ꯗ, IMLBꯅ ꯁꯤꯠ 2ꯗ, ꯑꯇꯩ ꯑꯇꯩꯅ ꯁꯤꯠ 3ꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯆꯨꯡꯁꯤꯟꯅꯕ ꯑꯦꯟꯁꯤꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯔꯤꯌꯥꯅꯥꯗꯗꯤ ꯕꯤꯖꯦꯄꯤꯅ ꯁꯤꯠ 50ꯗ ꯃꯥꯡꯖꯤꯜ ꯊꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯪꯅ ꯍꯦꯠꯇ꯭ꯔꯤꯛ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯊꯥꯖꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫